मरुओइबा पाव बफर जोन ओइना लैरिबा कुकी गी लमसिंग फाउदुना सिरोई लिली फेस्टिवल लाकपा मैतै नुपा नत्रगा नुपी अमत लेमना थाबा यारोय हाइना कुकी गी लुचिंगबनी हाइजबा पाउजा खुबगुइतेना हाइख्रे पाउजा खुबगुइतेगी मथक्ता चुरचानपुर पुलिस ना एफआईआर लौखटख्रे महाकपु फाननबा थीबा हौख्रे युमथंगनबा स्टेट की पुलिस सिंगनसु पाउ पीख्रे मणिपुर लेगाक नंगरांग लौखिबा वारेप अमदा मणिपुर दा हौजिक लैरिबा अपुनबा विलेज डिफेंस फोर्स बीडीएफ की सैंक्शन पोस्ट असिगी थबक तौबगी मतम लाकलिबा इनकुम जाली सिंगनी के सुपना कुनगा तरु की मार्च 38 फाउबा सांगदोकपदा अयाबा पीख्रे अमदी मी की अवाबा मतेंग पांगबगी मिंगदा रीजनल इंस्टीट्यूट ऑफ मेडिकल साइंसेस की स्टाफ सिंगा लौतुनरगा लोगी वांगमदा ई ललोनबा मियोय अनि केएसए की थौमी सिंगना फागत पंगमख्रे खुरुमजरी ISCOM मीडिया की मणिपुरी पाव यंगबिरिबा ख्वाइ पुनिमक पै पिंकी ओक्रमना तराम नोकचरी पुंजासी फावबगी मरुइबा पाव सिंग पिजरी कुकी सिंगी मपा मपु सिंगना चाही चा कयादगी थंबिरमलबा मफम सिंग हौजिकना बफर जोन अमा ओइना लैरिबा कुकी गी लमसिंग फाउदुना सिरोई लिली फेस्टिवल लाकपा मैतै नुपा नत्रगा नुपी अमता लेमना थाबा यारोय हाइना कुकी गी लुचिंगबा अमनी हाइना मसाना हाइजरिबा पाउजा खुबगुइतेना हाइख्रे अयाम्बा मतमदा मैतै सिंगी मायोक्ता वांगांगदुना लाकलिबा अमदी लेंगाक असिनसु लोगी ओइबा थबक अमता लौखटपा ngамदना लैरिबा कुकी स्टूडेंट्स ऑर्गेनाइजेशन केएसओ दिल्ली की प्रेसिडेंट सु ओइरिबा लोइनना पीपल्स मूवमेंट फॉर सेपरेट एडमिनिस्ट्रेशन गी लुचिंगलिबा गुइतेना मैतै सिंगी मायोक्ता वाफम सिंग मियाम तिनबा मफम अमदा माइक्रोफोन पाइदुना लाउथोकपगी वीडियो अमा सोशल मीडिया दा थोलकपा थेंगनरे ngarang pauza khub guitena numidangi matamda public announcement system haibadi mic sizinaduna maitai amadi tangkhul anigi machil mana oibagi mari utnana ba lengakna siroi lili festival silli haina guitena lauthoki maitai singna suksoi soidana festival yauba lakani masida kuki gi village volunteer singna khangadabadi nakhoi mayam leibana aikhoi gi kuki gi lam leiba ngamlibani maram asina maitai nupa oiro nupi oiro kanagumba maitai amatana बफर जोन सिक हेक लासी लक्तुना लाकपा थेंगनरबदी मखोइबु हिंगना थादोकलोइदबनी आई कना अमतगी वालौरोय मैतै अमना आइखोइगी लम फाउदुना लाकपा हेक थेंगनरबदी आइखोइगी इपा इपुना थंबिरमलबा लम असिबु ngakthokjaba oina मखोइबु ब्लास्ट तौगदबनी हाइना पाउजा खुबगुइतेना लाउखी पाउजा खुबगुइतेना हौजी कुकी ताबा मफम सिंगदा मेगी तांग तरा मंगा दगी हौदुना पीपल्स मूवमेंट कैंपेन हाइना मिंगथोनबा सिग्नेचर कैंपेन अमा चथरी पाउजा खुबगुइतेना चंगसिलक्लिबा खोंजंग असिदा कुकी इंटेलेक्चुअल फोरम सोंगपी डिस्ट्रिक्ट हाइबा अमनसु सपोर्ट तौरी हाइना फोरम असिगी जनरल सेक्रेटरी नि हाइबा मार्क टी कुकी कौबा मियोय अमना साइन तौदुना थादोरकपा चेरोल अमसु सोशल मीडिया प्लेटफॉर्म खरदा थेंगनरी हौजी थोकलिबा वाहंग अमना लाकलिबा मेगी तांग कुंदगी हौना पांगथोकबा हौगदौरिबा सिरोई लिली फेस्टिवल असिदा मैतै सिंगी मथक्ता अथिंगबा पिरखिबा कुकीजो विलेज वॉलंटियर्स ईस्टर्न जोन कौबा लुप अमत लैते हाइना फोंगतोखिबा लैख्रबनी अदुबु कनागुम्बा कांगलुप अमगी मायोक्ता नत्रगा कांगलुप अमगी कुम्है हराउदा मैतै सिंगना सरुक याबा चटपदा पाउजा खुबगुइतेना वीडियो फुटेज थादोरक्तुना अकनबा वाफम फोंगतोकरक्लिबा असिगी मतंगदा हौजिक लैरिबा लैंगाक असिना करी थबक लौखलकपा मथौ तारी हाइबदु मियामना खंगबा मथौ तारी सिरोई लिली ना फेस्टिवल अमंगी गोबिने सिरोई लिली आहे mainly all angkuloy brotherhood achi bibin ichi achi kile me me tho hai ne chute tenen ko na he to hai ni la nun ta hai kanai lo rakison pi village volunteers so tu ni chana he na ho za lai digamo intek hi ka request no mo chu ichi siroi li a he hon kile ma digamo hin paltan de buffer zone hin ko ke ki goไม่ได้ที่สันปูไม่ได้จะนูจะพอเฮ้ไม่มาจากอาหิงานาฮาเราด้วย
Nakalamarom Cookie Students Organization KSO Delhi ki President ni haiba pauza khobguite kauba mioi amana social media da viral oirakiba video amada maitai singna Siroi Lili Festival yauba chatpada Cookie singi buffer zone singlan ba yaroi haiba wafam da Churachandpur police na ngasi FIR ama mahaki mathakta lokhatkre mahak pu khudakta phanana ba Churachandpur district ki mafam kaya da housing police na thibo humba ki thabak chathari haina Manipur police na ngasi numit ungba matungpung amata ba matamda thadorakiba cherol da khangalakre panbayai madudi ISCOM news na ngasi ayuktagi hoduna pauza khobguite kauba mioi amana maitai singi mathakta akan bathabak chathanaba wafam sing fongdorok pagaloinana Siroi Lili Festival yaubalakba maitai nupa natraga nupi khudingmak cookie volunteer singna lemna tharoi dabani haina miyam mamangda mic sizinaduna ngangkhiba wafam sing miyamda khanghanba laikhrabani Manipur Police ki maikai dagi yumthangnari state sing haibadi Mizoram, Assam, Nagaland amadi Meghalaya Police tasu mahakpu hek ubaga fanana ba pau pikre loinana Siroi Lili Festival su mai pak na pangthoknana ba akan ba security ki checksin thorang lokhatli hairi Marak asida Cookie Students Organization Delhi and NCR gi President Pauza Khobguite gi mathakta Manipur Police ne FIR pankhibabu awang bathakta condemn tawi haina loop asina thadorakpa cherol amada fongdorakli cherol asina makha taraduna Manipur Police na lokhalakliba khongthang asi democracy chatpa leibak asida leiriba mehorol dagi hauna namtha biduna laklaba furup amagi kholaubu aranba maongda puthokduna khongoinabani Churachandpur gi miyam tinba mafam amada chathakiba signature campaign amada loop asigi president Pauza Khobguite na phongdokiba wafam sing adu state lainga ki khuzil thaurangi makhada cookie furup ki mayokta manadaba miyeng thamlakpana maram oiraga cookie furup na matam kuina awaba khangduna lakliba asidagi poklakpa furup singi miyoi khudingmaki Mathanungda Pumduna Ladiba, Mi Paibaki Wakal Adudaki Tolakpo Kolau Amani, Maitai Furupki Professor Premananda Gumba, Miyoi Kayana, Cookie Singbu terrorist ni Haina, Miya Mamangda, Fong na Haiba Amadi Cookie Furup Asibu Mutananaba, Fong na Insin Bagi Matang Dadi Manipur Police na action amata Laukatraga Pauza Khobguite gi wafa masidadi Khudakta FIR Chalakpa asina Nakal amada Thamliba Manadaba Mityeng adu Mayek Seng na uba fangli adum oinamak Cookie Furupu Namthenanaba Honariba Thausil asina Furup asigi Kholaw asi namthaba ngamloi hairi Loinana Cookie miyam ki Kholaw asigi makha chatharakpa oina Pauza Khobguite gi mathakta Paliba FIR asi condition amata yaudana khudakta handorakadabani Professor Premananda Gumba Cookie Furup ki mayokta wangang liba pumna makki mathakta logi oiba thabak paikhatkadabani amadi maning tamba awangba thaki committee ama semduna lamdam asida lairiba law enforcement agency singna kanglup ki khena ba thamduna thamdana constitutional oiba maongda mathau pangthok libra haibagi matangda inquiry chathagadabani haiba demand singsu thamlakli Manipur lengak nangarang laukiba warep amada Manipur da hauzik lairiba apunwa village defense force BDF ki sanction post masing lising taraga yangkai asigi thabak tawbagi matam chatliba chahi asigi haukiba April amadagi paraga lakliba inkumja lising aniga supna kunga taru ki March kuntra matoi fauba sangdokpada ayaba pikre panbayai madudi hairiba BDF personnel sing asina makhoi gi thabak tawbagi matam sangdok piyu haiba demanda khutlai amadi pen down strike ki Khongjang Changsinduna Lakibani, Masiga Loinana, All Manipur BDF Welfare Association ki Maikai dagi, BDF Sing da Piriba Thagi Honorarium Asi, Lupali Sing Kuntra Oihan Biyu Amadi, Police Act 1861 ki Section 18 ki Makhada, Makhoi ki Service Asi, regular Tahalu Haina demand Tauribani. BDF na lainga ki maikaida tan khiba demand sing bu thabakta onthoraktaba maramna tha asigi tang tara manga dagi All Manipur BDF Employees Welfare Association na gun down amadi pen down strike chatharakhiba adu lainga ki maikaidagi thajaba ama pirakpa maramna strike asi handokle haina All Manipur BDF Employees Welfare Association gi General Secretary MD Idris Sahana Fongdorakli
Wafam asi ngasi All Manipur BDF Employees Welfare Association ki office ta famkiba mifam amada mahakna phongdokhibani. All Manipur BDF Employees Welfare Association ki General Secretary MD Idris Sahana makhatana phongdokhibada Lainga ki mafamda BDF ki service extension tawbina ba amadi salary hengat piyu haibana chingbagi demand kaya tawjakhiba adu thabakta onthoraktaba maramna tha asigi tang 15 dagi khut thadoktuna khongjang changsillakhibani adubu Commissioner Home amadi Imphal East Imphal West amadi Kangpokpi gi SP yauna All Manipur BDF Employees Welfare Association gi Central Committee gi miyoi singa Commissioner ki office ta punna phaminakhiba mifam aduda lainga ki maikai dagi File process tawduna pithoknana bahotnarage haina thajaba pirakpadagi BDF Employees Association na changsillakiba khongjang adu handokpagi firep asi lawbani haina makhata khi asida masigi positive response lagna ba ona biriba koigi SDNI SRSP Harvest is ESP SR abasari aduga Many scientific represent BDF Singh ki awana khangi hebiriba also BDF Singh ki mapudima thagoina ga mega tanaraga double also the puthoga masigi sabsaba sena malawaga odawana thung nabagi ani ki matam view file process to ki matam view lo ni strike to oda regadi koi file process to ki matam leiti hai phaz birpadagi koi strike suspend thamani do masiga megi representative hebiriba koi sa Mungkin palabada sa sokumagusu welfare site ki BDF sitara ye kai most se laga ina sa gusu Manipur ki tongan ba mafam kayada security force singna lepa leitana chatharakhiba thiba humba ki thabakta ngarang su tongan ba mafam ahumdagi yamlaba khusukhulai kaya ama fagat pangamkhre ngarang Imphal East district ki Irilbung police na koliba Nungzengbi Urupchingdagi 303 rifle, 9mm ki pistol, country made pistol, Nongmai ki magazine sing, Nongmai maru sing carbine magazine, AK rifles ki maru Nongmai tokning kaya, wood piercing cell, tube launching, normal tear, smoke cell, tear, chili smoke cell, wireless set battery, Motorola sing fagat pangamki, Amaromdana Kakching district ki Buffalo farm manaki, Kharung Patagi security force singna carbine bolt action single barrel rifle revolver number 36 hand grenade 51mm gi mortar cell nongmai makhal kayagi empty casing tube launching smoke grenade tear smoke cell baofeng health set camouflage helmet BP cover magazine pouch tactical boot sing fangbangam kre hairi Makhatana Senapati district ki Kailenzang village amadi masigi akoiba mafam singdagi bolt action single barrel rifle ani .22 bolt action rifle ama magazine ga loinana 9mm gi pistol amaga maru ani amadi 7.62 mm gi maru tara amaga su fangbangamle hairi More amadi Myanmar da base toba suspension of operation suda yaudaba Kuki Singi lalahulup ama oiriba Chin Kuki National Defense Force CKMDF ki miyoi ama ngarang security force na Churachandpur district ki tuibong da ki fagat pangamkre fagalaba miyoi adudi district asima ki Tonglang Veng dagi Tongko Ho Tau Thang Kawi Hairi Miyoi Asi CKMDF Hairiba Lalahulup Asida Naha Kaya Pusinba Amadi Ngamkai Anigi Marakta Kusu Kulai Putok Pusin Taubada Chenabani Masigi Matakta Lup Asigi Mingda Miyam Dagi Senkai Thumkai Gi Thabaksu Tauba Misakni Hairi Migi awaba mateng pangbagi mingda logi wangmada Regional Institute of Medical Sciences RIMS ki staff singa lau taunaduna ilalonba miyoi ani ngasi kese gi thongmi singna fakhibaga loinana ilalonba asida RIMS ki staff khara chauna chenaramba thengnare hairi ngasi khuya thongda leiba Kanglaipak Students Association KSA gi office ta famkhiba paugi mifam amada KSA gi Secretary General Khulakpam Sanjoina phongtokhibada lamdam asigi ana layengi lamda mateng oinana ba lup kaya na hospital singda EP duna miyam gi punsi kanana ba honaringai chairakta michang sanga leijadaba singna igi award pa leirakpa amadi anaba imung singdagi paisa lauduna I yolamba haiba miyoi ani
Laire haina kese da mioi kharana pau pirakpadagi lalambam nausekpam laikai Tongbram Ranavir Chai Homfuga Taret Apokpagi Ming Laikhidraba Tongbram Mani Amadi Kwakaithe Laishram Laikai Laishram Rivananda Chahi Kun Apokpigi Mingna Laishram Mala Devi Hairiba Mioi Ani Asi Fagat Pangam Kibani Hairiba Logi Wangmada I Lalonba Asiga Mari Lainana Faraba Mioi Ani Asina Hairakpagi Matung Inna Rimsta Security Ki Oina Laiba Priochan Ibochou Ingocha Tactical da Laiba Santa Amadi attendance ta thabak tauba Anuvar asida natana atai staff sing kharasu yauri haiba khangbangam ki Amadi rims ta thabak tauba staff sing security amadi attendance sing asina mioi ani asida I watle haibagi pau piraga I pinanaba donor thiduna mioi ani asigi makhada donor sing thamduna I lalonbagi thabak asi chathabani haibasi mayek sengna khangbasungam ki Amaromda tongan ba imungi mioi singna hospital dagi EY duna kap khraba matungda amuk singna na bo hotnabada EP bagi niti shudaba maramna EP ba yadaba kaya yauna rabasu donor amana tha mari lomgi manungda ahum lakpi bada ayaba piduna lauram liba asisu rims ki authority na matau karamna ayaba piram libano haiba wahang hanglakli Hairiba karbar asida rims ki staff ataisu chenaram loi haiba Jingnada Bangamde, Loinana, KSNA, Paraba, Muising Adu, Rimski, higher authorities in Gimamanga, Putok Laba Matunda, Police the Sinaragani Hainasu, Makataki. Donatasu, but the Ilay, Jimmers in Mapa, Kanga Mapagi, the nursing Tialaganga, Ilay, or Basira, Mugi, Pum on the Sinaraganda, Musi, Padoka, Buena, Consider your category. Voluntary liberal lobby the Peshabaram was a Tivani. Do I wish in way Shabagi Rimsko blood being a citizen Masaki, Tumokun, Lobby Utradi, had given them alone than the easy pinning on the PVR and we more women of Palapasina Tivani. The easy caption of us in the Rupa Paganda, Imuni Misala powder, Nitinum Kama highly EP to Pangava. Upon a blood donation gas, Nabaganda, who design our work and easy pigeon in the Sapaganda, Michael Vendin and Galons is issued the EP. Hangdaba kaya yawe adu bahari luising sini di pining mata EP ram baya adu thamari mung da hanna ahun EP have ba bahari pa je se koi sene yang tarai logde hai ba thoro sing asida rims ko to jin ka rims ko shop ka se na ngani habi ko ching na lege adu ko mo machin da ki so rims thabu ko lai ba staff khara abadi etinin wa ba anwar tin sian hanta adu se ko di wen lai ba priwatan go so wa hai mu kya sumo chen nei mo sing sini mo ko ja patient ni fu Propamoy, Dugamana, Togan, Mugan, Togan, Muna, blood donor, Kuraganda, easy lady on the Toramaza, Tiffany, with a higher using as among of Parker, Mutunda, Mona Enter, Havoking Hatana, Matana, I hate the Yoga, the Matam Crowley, Propuno, Havoking Safari, Highway, to the Kundoli, I getting a Mahata, sing with Rom sing as a Safaraman Maraka. My question is that I can't buy and which I actually didn't have a single thought from people would say that every year, to Manaba, the behind the way of my wishing. Laibak asida karigumba lan tholakpa matamda miyamna kari karamba seksin thaurang sing logani haiba adu miyamda mangsangnana khanganana bagi pantamda Operation Avias haiba Civil Defense Mock Drill amangasi Thaubalda pangthokre Civil Defense Rule 1968 ki makhada laibak sinba thungna chatharakliba Operation Avias ki saruk ama oina Thaubal District Administration na sinduna ngasi Thaubalgi Chawyai Higher Secondary School gi ground da chathakiba mock drill atuda maru oina air raid warning siren public announcement via police vehicle fire engine siren blackout simulation search and rescue operation casualties evacuation amadi civil defense training na chingbasing pangthoki mock drill aduga mari leinana Warol Piraduna ADM Thaubal B Lokeshwar Sharmana Hai Ngasigi mock drill asi laibak asida lan thoklagani natraga mafam asida lan ki chaitheng fanglagani haina pangthokpa natte masi karigumba thoklagadi tangai fadana asigumba Khangraba yadraba sing asi miyamda khanganana bagi pandam da pangthokpani ngasigi mock drill asida saruk yariba singna yumda hankraba matungda imung manunggi miyoi singdasu takpi tambiyu haiki Ngasigi Civil Defense Mock Drill aduda Thaubal District ki DC Hana Kamai
district level officer sing, additional SP Operation Thobal, additional SP Law and Order, Relief and Disaster Management Manipur ki staff sing, Civil Defense ki staff sing amadi Indian Red Cross Society Thobal District Branch ki thomi sing su saruk yakhi. School Satra ki interest ta, Prajamyam ki interest ta, hariba mock drill asi pangthok jabani. Mock drill asi pangthok ko matamda mayam na ki karigumba khara tholok kadaba leibra haiba ki apprehension leibadu leibigano si khoi routine exercise amo ina adum pangthok jabani chahi khudin ki handa ki pangthok ba mock drill asi di air raid ki mock drill ni mamang ga khoi earthquake ki building the evacuation to wogi mock drill kiya chahi khudin ki adum director of civil defense ka relief and disaster management ki department ka coordinate tawga adum pangthok tuna lai aduna tanja se lojeraga mayamda ekoina mock drill si tawra mutungda appeal tawjaning base ngasi ekoina pangthok chariba mock drill asi da uchariba activities sing se yum na chalaga smai na tawgadabani haibase ngasi mock drill asi da yahogdaba miyamda mipo imung gi miyo singda thangan biu karigino haibakanda sigumba thongdo kase ki hairaga tholakadaba nati khangogana tholakadabani na mangjongna na ki kamaina cheksim thorang logadage haibase mipum khudingma khangam thui haibagi idea da district administration na ngasigi mock drill asi pangthok jabani. Kangpokpi District Administration na Operation Avyas ki makhada sinba Civil Defense mock drill amangasi Kangpokpi da leiba Allied Higher Secondary School da su maipak na pangthokre ayuki pung mapanda ki hauna pangthokiba mock drill atuda Kangpokpi ki Deputy Commissioner Mahesh Chaudhary Kangpokpi ki SP Manoj Prabhakar amadi atai district level officer kaya saruk yakhi ngasi ki mock drill atuda distress call to control room air raid warning siren fire department ki Kangpu singna thodok thokfam da paikhat kadaba thodok ki oiba thabak sing emergency response activation blackout simulation search and rescue operation casualty evacuation amadi temporary hospital camp sabaga mari leinana demonstration kaya utuna miyamda awareness piki mock drill asi loiraba matungda Kangpokpi DC ki conference hall da pangthokiba paugi mifam amada Deputy Commissioner Mahesh Chaudhary na ngasi ki mock drill adu mapungfana pangthokibada nungaiba phongtoklatuna mock drill asida demonstration kaya utuna miyamda awareness pibada maruoiba thodang laukiba security force medical department fire service NCC cadet chamagatara nithoi shuba CRPF battalion amadi miyambu thagat pa phongtoki mahak na hai ngasi ki mock drill atuda punna miyoi chamngarom na saruk yakhi amarom da paugi mifam atuda saruk yakhi ba SP Manoj Prabhakar na hai kibada ngasi ki mock drill adu air raid na chingba pamdaba thodok sing thoglakpada matau karamna miyamgi mateng pangani haibagi matangda khangananabagi pandamda pangthokpani karigumba air raid na chingba pamdaba thodok ama tholakpa matamda miyamna wakhal charangnabagi mahutta emergency team singna paikhalakpa checksin thorang amadi rescue operation singda mateng pangbiyo haina appeal tawki ngasigi mock drill aduda SDO Hemant Kumar ADM Sokonam Baite SDO Dauza Pau Haukip Chamagatara nithoi shuba CRPF battalion ki personnel sing DLO sing amadi NCC cadet sing su saruk yakhi Manipur State Rural Livelihood Mission MSRLM ki makhada leiba Kanglai Hiai Women Multipurpose Cooperative Society Limited ki Mutlaroi daba punsi ki lambi VLF sekta na sinduna back to school haiba campaign amangasi sekta primary school da pangthokre Thoramadu da Lamlai Assembly Constituency ki MLA KS Ibom Chayauna MSRLM amadi atai department ki staff singna nupi self help group members singna tangai fadana khangadaba hiram singda awareness piki Thoramga mari lainana KS Ibom Chana phongdokhibada VLF kaya semduna Hana Lairamba self help group singbu Takwang Khatna Bohonariba MSRLM gi Thausil asi afaba khongthang amani Hauzik Manipur da Senthok Lambi Laidaba
ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯂꯝꯂꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯁꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯤ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯔ ꯄꯤꯔꯤꯕ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯍꯤꯔꯝꯁꯤꯡꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯦꯟꯕ ꯉꯝꯂꯕꯗꯤ ꯂꯥꯏꯔꯕ ꯀꯣꯛꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ SHG ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯦꯜ ꯅꯤꯡꯊꯤꯅ सिजिनबा हैनबा ताकलिबसिंग असि थबक्ता ओंथोकननबा होटनरगा सेनमिटलोन फगटननबा होटनमिनसी हाइखी अवांग नोंगपोकी स्टेट सिंगी मनुंगदा अहानबा ओइना ngarang रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की डायरेक्टर प्रोफेसर जी सुनील कुमार शर्मा डेंटल कॉलेज ना कोन बीम कंप्यूटेड डेमोग्राफी CBCT रूम अमा ngarang संगादुना मथौ तौहनबा हौख्रे CBCT रूम संगाबगी अचंबा थौरम अदुदा रिम्स की मेडिकल सुपरिटेंडेंट प्रोफेसर एन संजीव सिंह अमदी रिम्स डेंटल कॉलेज के प्रिंसिपल प्रोफेसर बी प्रवीण रेड्डी सुसरुक्याखी रिम्स हॉस्पिटल दा CBCT यूनिट अमा इंस्टॉल तौदुना संगाखिबा असि डेंटल डायग्नोस्टिक्स अमदी ट्रीटमेंट प्लान गी लमदा हेना खुदोंग चाहनबता नतना अनालायंग गी लमदा हेना खुमांग चाउसिलगनी हाइरी CBCT यूनिट असिगी हाई रेजोल्यूशन 3D इमेजिंग गी मतेंगना ओरल सर्जरी एंडोडोंटिक्स एम्प्लांटोलॉजी अमदी ऑर्थोडोंटिक्स का मरी लेनबा डायग्नोसिस सिंग चपचाना तौबा ngamlagani CBCT रूम संगाबगी थौरम असिगा मरी लेनना रिम्स की डायरेक्टर प्रोफेसर जी सुनील कुमार शर्मा फोंदोखिबदा डेंटल ट्रीटमेंट गी लमदा हाइरिबा CBCT यूनिट असि ख्वाइदगी एडवांस ओइबा टेक्नोलॉजी अमनी टेक्नोलॉजी असिगी मतेंगना डेंटल इम्प्लांटेशन अमदी एडवांस ओइरबा ट्रीटमेंट कया तौबगा मरी लेनबा डायग्नोसिस सिंग मरिक चुमना तौबा ngamlagani अमरोमदा रिम्स डेंटल कॉलेज की प्रिंसिपल प्रोफेसर बी प्रवीण रेड्डी ना हाइखिबदा टेक्नोलॉजी असि मणिपुरदा लैरकपा सिना पेशेंट सिंगदा यामना खुदोंग चाबो ओइरगनी CBCT यूनिट असिगी मतेंगना लायंगबा मतमदा पेशेंट सिंगदा सेल यामना चंगदना एडवांस ओइबा डेंटल ट्रीटमेंट कया चथबा ngamlagani यामना नुंगाइबा अमना असुक यामना एडवांस ओइरबा टेक्नोलॉजी असि अवांग नोंगपोकी स्टेट सिंगी मनुंगदा रिम्स डेंटल कॉलेज ना अहान बनी हाइना फोंगदोखी CBCT रूम संगाबगी थौरम अदुदा तोंगान तोंगान बे डिपार्टमेंट की HOD सिंग सीनियर फैकल्टी मेंबर सिंग अमदी डेंटल कॉलेज की माहिरोय अमदी स्टाफ सिंग सुसरुपयाखी We have added a very high-end machine, CT machine in the Department of Oral Medicine and Radiology in the Dental College. And this is one of the very high-end machine in the field of dentistry, and this will enhance the sort of the very fine work in terms of implants and the other dental related studies also, and this is one of the first in the entire Northeast in the government sector, and this will improve the प्राइमरी हेल्थ सेंटर क्वाक्तागी कैंपस मनुंगी पाक चाउबा SDO मोइरांगना मपुंग फाना पुथोकपिदुना लनाय मियोय सिंगना हॉस्पिटल कैंपस ता लम खोपचिननबा होनरकपसी एविक्शन तौबियु हाइना AMPYA क्वाक्तागी वर्किंग प्रेसिडेंट पुखरी मयुम सदामना अपील तौरकली वाफम असी AKYVO अंजुमान ऑल क्वाक्ता कोऑर्डिनेटिंग कमिटी जामियातुल उलामा AMPYA गा खुसम नदुना सिनबा प्राइमरी हेल्थ सेंटर क्वाक्तादा ngasi pangthokiba paugi mifam amada phongtokibani mahakna makhatana haikibada MD Alimuddin Miyagi lam ekar 0.36 mahakna laikhidraba matungda machanupi baby Majnu bibi na ingum jali singamaga chamapan marfu humdoida primary health center kwakta sanana balam adukatki loinana ingum jali singamaga chamapan marfuga mangada primary health center saduna chalaiba haurakhi adubu hairiba lam asi SDO moiranga Jalaruddin kauba miyoi amaga lautunaraga Jalaruddin gi mingda lam adu ekar 0.38 amadi Majnu bibi gi mingda 0.30 ani thokna ingkum jali singamga chamapan marfutara mapanda pata palamki aduga mahaki mingda leiba lam adu medical department da document amata yaudana ka thokle haiduna madugi damak mahak pupion oina thabak hapki
Mahaki lam amata laitraba matungda haujikna amuk hospital gi campus manungda ekar suino dasmik suino mari manga gi pata amuk pansinduna mayum sajinduna lairi hiram asida SDO moirangna matau karamna lam leiba yonba gi pata saram libano haibagi document puthok piyu loinana haukiba tang tara manga faubagi manungda demarcation taubiyu amadi eviction taubiyu haina che thabada paukhum amata piraktana lairi haiki All Kwakta Coordinating Committee gi Media Coordinator Abdul Barik na Fongto Kibada Ekar Suino Dasmik Taruk Mapan gi Manungda Jalaruddin na Katle Hairagasu Hospital gi area Ekar Suino Dasmik Ohum Mapan Adum Laizari Maznu Bibi na donate Tauramliba Ekar Suino Dasmik Ohum Suino Yauna Punna Suino Dasmik Taruk Mapan Oigadabani Masigi manungda Jalaruddin na amuk ekar suino ga dasmik suino mari manga asi mahaki lamni haina claim tawduna mayum sajinduna lairi masigi matangda SDO moirangna athubada sengtorakadabani natragadi CSO singna miyam ga loinana khongjang changsilaklagani maduda tholakpa afafattagi tekchak pomnamak SDO moirangna pugadabani haiba wafam sing thamki Majnu baby na PV re hajinba Majnu baby gi lam mamingda pansinba donate tawkiba amuk government service donate government service benefit mana di mapiol oina haiba mafum sida so amaka benefit lauduna lairammi haiba singsi khoigi lairiba laingak asina athubu matamda ikhoigi PSG koktagi sayetnariba si loisanbiyu nataba taragadi ikhoigi CSO mayam singsi punna hawlakanda asobo iho malakani Board of Secondary Education Manipur Bosem Naloba SSLC 2024-25 ki exam da lenga ki school ama oriba Haurokbam High School Kabo Wakchingi Mahairoi Singna Chama da Chama pass Taurakpada Harau Nungaiba Fongtokpaga Loinana letter mark Fonglakraba Mahairoi Singbu Taramna Okpagi Thoramama ngasi school asigi campus ta pangthokre School Management Committee na sinduna pangthokiba Thoram aduda John 4 Bisnupurgi ZDO Atom Gunamani School ge headmaster Ngangom Tomchau Apun Balupki President Sanabam Rameshwar Amadi School Management Committee Amadi Apun Balupki convener Tongbram Sobha Chandrana Maru Oiba Mithunglen Singh Oina Saruk Yaki School asigi oina chahi asigi SSLC exam da Mahairoi kun exam thabada first division tara manga amadi second division manga yauna chamada chamna mai pak pangamki mai paklaba Mahairoi singi manungda Mahairoi nipana mana maths da amadi taruk amana home science da letter mark chatki mai paklaba Mahairoi khudingmakta pukning thaugatuna selgi manasu piki ZDO atom guna manina fongtokibada hana Mahairoi kunga manga romtamak Ngairuraba school asida Mahairoi singi mama mapa singi awaba ubiduna laikai lup singna support taubirakpa amadi Nambol Assembly Constituency ki MLA TS Basanta Kumar na award apa sing yengsin biduna haujikti Mahairoi chani yankai hena laire handa ki SSLC exam da school asigi Mahairoi singna chama da chama pass Tauduna mai paklakpa sida nungaiba fawi haiki nakal amaromda school asigi headmaster ngangom tomchau na fongdokibada mahakna kumbi high school dagi transfer lakpa matamda angang leiramdabani yamna nungairamde adubu hanagi education minister MLA Thaunauzam Basanta Kumar na furniture award pa pibirakpa amadi school building campus semgat pibadagi ngasidi arapa mafamda amadi private school da tamba chatlamba singtok laga school asida tamba Tanarakpa amadi mama mapa singnasu macha masu singbu makwang na pass taurakpada harauzaba ubada nungaiba fawi haiki State External Affairs and Education के Minister of State Oiramba Dr. Rajkumar Ranjan Singh na Life Support Ambulance sama Indian Red Cross Society IRCS Thoubal District Branch da Khusinnarakpada Society asigi Maikai dagi apen ba fongtorakli ngasi Thoubal Chaoyama Higher Secondary School ground da pangthokiba achamba thoram amada IRCS Thoubal District Branch ki Secretary K Sadanandana fongtokibada Member of Parliament Local Area Development Scheme MPLA
CADS Fund 2023-24 की सेंथंग मखादा हानगी MP Dr. R.K. Ranjan Singh na Life Support Ambulance matha asigi tang mapanda khusinarakpa asi yamna nungaiba fawi ambulance asigi matengna lamdam asida thodok wathok amadi maihau langpok singda yamna kanaba piragani loinana society asina miyamge mateng pangbada su chauna kanaba piragani haiki loinana asigumba ambulance ma pirakliba Dr. R.K. Ranjan na tauru ba khuding makta mai pak po oirasano haina mapugi mafamda thauni jaki Siki hana leram daba ambulance ama kai community ba hanagi ex MP lingon panjarbada Dr. R.K. Ranjan Singhana haukiba megi tang mapanda bibirakpa si akoi Thawal district branch Indian Red Cross Society ki makai ki kai community ba Honorable ex MP Dr. R.K. Ranjan ko namkheli tra thagachari loina banana mahati toru ba khudimakta tungda mai pakpa orasno habi gising chu thamjari All Manipur United Club Organization Amukogi Mityeng Makhada United Clubs Organization of Bishnupur District Yukobit United Kumbi and Neighboring Clubs Organization Yukanko Amadi Kumbi Ideal Youth Development Organization KIYDO ka khusamnaduna Pradhan Mantri Jan Arogya Yojana gi health card sabagi thauramama Kumbi Awanglekai High School da pangthokre thauramadu mioi chamaga taramathoi da PMJY gi card khusinaki hariba card sabagi thauram aduda amuko gi Vice President Dr. Norendra Thokcham Yukovit ki President W Basanta Yukovit ki General Secretary L Premjit Ukanko gi Finance Secretary TS Gopen Ukanko gi President Khangempam Netaji Ukanko gi General Secretary Nangmairakpam Rajesh KIYDO gi General Secretary Nongmaithem Sankar amedi PMGY and CMHT gi Program Coordinator Lambam Dipakna Sarukyaki ngasi gi health card sabagi thoramaduga mari lenena Yukobit ki General Secretary L Premjit na phongtok khibada miyoi kayana ana ayek yawrakpa matamda Layeng naba sel leitaba awaba kaya mayok nariba asida kharada oirabasu kokhanna bagi pandamda health card sabagi thoramasi pangthokpani loinana amuko gi mityeng makhada club kaya ga khusamnaduna Bishnupur district ki tongan ba mafam singda makhata na health card sabagi thoram pangthokigani haiki ngasi mafam kayada pangthokna bagum Jiribam district tasu World Hypertension Day gi thauram Uchatol da leiba district hospital da district health society NCD cell Jiribam na sinduna pangthokre ngasi dagi hauna tha amarom chupna pangthokadaba World Hypertension Day gi ngasi gi thauram da CMO Jiribam Dr. Vinay Prasad Sahu ke Dhiren eminent citizen Jiribam amadi Dr. Anil Kumar Prasad DMS DS Jiribam amasung Dr. Justin Haubam Emo Medicine DNO NCD na mathang sitna Chief Guest of Honor President amadi Resource Person oina Dias famki Tha amachupna pangthokadaba awareness campaign asida screening tauba prevention and control of hypertension tauba amadi lemna medicine piba yauna awareness campaign taugani haiki masigi matangda ke Dhiren Singh na phongdokhibada Jiribam gi hospital da leiba Emo Medicine Dr. Justin Haubam na matam chana hidak pizabadagi aigi hypertension gi laina naba adu fari haiba wafam kaya thamki Igi award pa kaya mayok nariba miyoi singidamakta kharada oirabasu menkhatpa ngamnana ba haibagi wakhalonda Kangleipak News Tengbang Loop KNTL amadi Jenims Blood Bank anina khusamnaduna voluntary blood donation camp amangasi porompata leiba Jenims da pangthokre ngasi gi blood donation camp aduda donor kunga manga henbana EP ki hairiba EP bagi thoram aduda KNTL gi Vice President Arambam Bedana General Secretary COM AB Maitai Publicity Secretary Rose Maibam Finance Secretary Takhelambam Sadatombi amadi atai maru oiba thomi kayana sarukyaki loinena thoram aduda mari leinena KNTL gi General Secretary COM AB Maitai na phongdokhibada lamdam masida awa ana taraba singida makta KNTL gi maikaidagi angamba mateng pangduna lakli miyoi kaya igi awatpa kaya leiba maramna lamdam asigi miyoi singna awaba kaya mayok nariba asida kharada oirabasu men khatpa ngamnana bagi wakhalonda KNTL na blood donation camp asi pangthokli bani
मियोय अमना ई पीबा हाइबसी हकचांगदा कानाबा पीबदा नतना मियोय कयागी पुंसी कनबदा अचौबा मतेंग अमा ओइरिबनी मरम अदुना ई पीबा याबा मियोय सिंगना ई चांग नाइना पीदुना मियोय कयागी पुंसी कनमिनसी हाइना फोंगदोखी आइजोलगी बांक्वान अमदी साइरांग लंबीदा ngarang इखंग खंगौदना चिंगमाइदगी नुंगदुम सिंग निंखाइरकपदागी गाड़ी कया नलमगदबदगी नानथोखौरे मतम ngaiहak लंबी चथोक चसिन तौबा लेपलुरे ममांगी अप्रैल की तांग कुनगनिपान दसु मिजोराम की पुकपुई दसु चिंगदुम सिंग निंखाइरकपगी थौदोक थोकपा लैख्रबनी हंदक मरक नोंग तारकपगी दगी चिंगमाइ सिंगदगी नुंगदुम सिंग निंखाइरकपा असिदगी Megafree Geotechnical Solutions amadi CSIR Central Institute of Mining and Fuel Research na Aizol dagi Lengpui Airport faubagi lambi sing yauna mafam kayada thizin bagi thabak paikhatpa haukre hairiba thabak asi Mizoram gi State Disaster Management and Rehabilitation Department ki makhada miyam na lambi da chathok chasin tawbada khudong thibadagi hana ngak thok hauna na ba khongthang amani Hauzik sanabagi pau pizari. All Manipur Football Association asinduna chatharakliba aniraksuba Premier League ki ngasi lamlong thongkhong artificial turf ground da sanakiba match ta FC Rangdai na Imphal Youth Football Club pu goal mapan suino da maithiba pikre match asi mai pakraba FC Rangdai gi goal mapan adu kamai laganglung kabuina match ki minute taratare nifumari amadi humbudrani thoi chatpada team gi goal ahum chanki Sorai Sam Sagar na match ki minute kunga mari amadi yankhani thoi chatpada team gi goal ani chanki Sorai Sam Surjakanta na match ki minute unifu manga chatpada team gi goal ama chanbangam ki chatharakli ba league asigi hayengi match oina numit yung bamatung pung tarani thoi ga makhai tabada KIYC Khetri Iril Mapal amadi Nisa Thangmai banna sanaragani nungthil gi pung ahum tabada ABA Khetri gaw amadi Amofa Moirang na sanaragani Powerlifting India ki mityang makhada Maharashtra na yumbu oiduna chaliba tha sigi kundagi hauraga kunga manga fauba Kolhapur da pangthokadauriba taramari shuba National Sub Junior Junior Men and Women's Classic Powerlifting Championship ta sarukyana naba Manipur ki powerlifting ki lifter amadi official sing ngarang Kolhapur ki damak Imphal thadokhi Team asibu Naurem Jinan amadi Oinam Sanatombi na nupa amadi nupi ki team manager oiri Naurem Susila amadi Konsam Rosidana mathang sitna nupa amadi nupi ki team coach oiri All Manipur Football Association asinduna Sai NERC Takyalgi Football Sanabungda Team Taruk na Saruk Yaraga double leg ta chatharakliba taramanga suba Amfa Senior Women's Football League ki ngasi sanakiba match amada YWC Thambal Khongna Mufa Tera Bugol manga anida maithiba piki match asi mai pakraba YWC Thambal Khongi goal manga adu TS Martina na match ki minute kuntaret kunmapan amadi kuntrani panchatpada team gi goal ahum chanki El Russia na match ki minute home formathoy amadi home manga chatpada team gi goal ani chanki match asida Mufa gi goal ani na yaifabi thokchom amadi Herina versus Matrina match ke minute nifu humdoi amadi nifu taruk chatpada mathang sitna team gi goal amamam chanki league asiki ngasi sanakiba match amada ESU wangkhai amadi YWC langthabal na match ki apiba matam loiba faubada goal amata chanaba ngamdana draw oiki hayeng league asiki match lairoi Manipur Amateur Karate Dog Association ki makhada lairiba National Sotakan Karate Foundation India ki sanaroi amadi All India Manipur Sotokan Karate Association ki President Loinana Manipur ki ahanba Kanglup asida Black Belt Fangba ngamkhiba Laikhidaba Sensei Khoibi Salam ki Mahairoi amadi Masana asibu yokhatuna Thamlakhiba Sensei Manohar Mayum Promilabu ngasi Go Dan 5th Dan ki title piduna ikai khumnakre Dan asi chaliba thasi ki tara tarukta pirakpagi matung ina National Sotokan Karate Foundation India ki
8th Dan Black Belt loinana Chief Oiriba Hansi Kiran Kumar Thangzamna Khusinaduna Pukning Thawatki loinana Manipur Amateur Karate Do Association gi Maikai degi ikai khumnaba utki United Veteran Football Association Manipur na sinduna Pamyal Patsoi ki sanabungda team tara manga na saruk yaraga jatharakliba taruk suba sangai trophy Veteran Football Championship ki ngasi sana kiba ahum suba quarter final match da TBS FA tabung khukbu UVSA Lilong Chajing na goal mari ahum da mai thiba piduna UVSA semi final changkre sana kiba quarter final match asida team animak na match ki apiba matam loiba fawbada goal amamam chanaduna draw oikiduna penalty shoot out ta UVSA na goal ahum amadi TB SFA na goal ani chankhi tournament asigi aroiba quarter final match hayeng nungthil pung ani makhai tabada VSAI thangmoi ban amadi IVFA singjamaina sanaragani amaromda chatharakli masangai trophy asibu sililang liba United Veteran Football Association na thadorakpa cherol amagi matung inna tha asigi tara manga da ahanba quarter final match flag yam gai amadi flam ya school na Sanakibada Chayet Naba Laikiba Adu Tournament ki Disciplinary Committee na Match Commissioner Amadi Referee Report ki matung ina Kupna Khanaraba matung ina match aduda Laikiba goal ani ama adu lauraga Flame na mai pakle semi final changle haina cherol da khangalakli Manipur Amateur Boxing Association ki makhada leiriba district unit ama oiriba Imphal West District Amateur Boxing Association na sinduna ngarang dagi hauduna Khumalampak Sports Complex ki boxing arena da chatharakliba ohumlak shuba Imphal West District Boxing Championship ki ngasi sanakiba under 17 girls ki kilogram yankhai kanglup ki semi final bout amada STC Imphal gi boxer Ria Haikhamna SRBAA gi boxer M Priya Lakshmi Bumaithi bapiduna final changkre under 15 boys ki kilogram nifu humdoi kanglup ki sanakiba semi final bout amada NSA gi boxer Fazaba na individual boxer Charungbam Daniel Bu Maithi bapiduna final changkre atopa semi final bout ta SRBAA gi boxer Huidro Malem Mangang na MSBA gi boxer Sagol Sem Mani Matum Bu Maithi bapiduna final changkre ngarang dagi hauduna chatharakliba championship asida district association asigi makhada leiriba unit nipan amadi individual boxer amayawna punna nupi amadi nupa boxer marfugatarani thoina saruk yari championship asi hayeng loisilagani District Kang Association Jiribam na sinduna Dibong Khunaugi Community Hall da Kang Khutara na saruk yaduna sanariba ahanba Thingnam Pari Puri and Ichil Inauning Sing Men's Kang Tournament 2025 ki ngasi sanakiba ahanba semi final match ta LEC Babu Parana MITL Jiribam Bupanjil Tarani Thoi Tareta Maithi bapiduna final changkre hayeng nungthil punga mataba matamda SAYCA ga Kasar Kangkhut Kasar ga anisuba semi final sanagani ngasi gi match asida RK Gaura Sana Singna referee oikhi aduga K Manglem Singna scorer oikhi ngasi gi match asida MITL Jiribam na toss ngamduna kangkap khi aduga LEC Babu Purana Maikai khanduna kang sanaba hauki Half Mamangda LEC Babu Purana MITL Jiribam Kangkhutagi Panjil Nipan Ahumda Mangjin Thaduna Laiki half Matungda Kangkhut Animakna Yamna Kanna Kangkap Naki Adubu Apiba Matamda LEC Babu Purana MITL Jiribambu Panjil Tarani Thoi Tareta Maithi Bapiki Ningsing Bayai Tournament Asi Jiribam ki Dingbong Khunau da Leiba Thingnam Komlakanta Singhi Imung Manung na Kachaba Kang Tournament ni Western Sporting Club WSC Ngairangbam na sinduna tha sigi tang tara manga dagi hauduna Ngairangbam mayai lekai da leiba lining thau Loya Lakpa Community Hall da chatharakliba ahanba Pukhrambam Budhi Singh Memorial Men's Senior Kabaddi Tournament 2025 ki semi final match ngasi sanakre hariba tournament asigi ngasi sanakiba ahanba semi final match da Veto Lafupa Terana, Ima Kalika, Wabagaibu, Nifu Taruk, Nifu Humdoi da Maithi Bapiki, Amadi, Anishuba Sanakiba semi final match ta AMDSCAM, Lilong na WSC, Ngairang Bambu, Kuntra Manga Kunda, Maithi Bapiki.
Manipur Amateur Kho-Kho Association gi mityeng makhada Bisnupur District Kho-Kho Association amadi Kumbi Upper Primary School ga khusamnaduna mathang thagi mari fauba numit kunni chupna chathagadaba non-residential summer Kho-Kho coaching camp ama haudokpagi thauram asi ngasi Kumbi Setupur Mayai Lekai Playground da pangthokre Bisnupur District ki ahanba oina numit kunni chathagadaba Kho-Kho coaching camp asida class 3 dagi class 10 faubagi grassroots ki school mahairoi singi oiba non-residential summer Kho-Kho coaching camp aduda school asigi mahairoi sing khakta natana atai school sing dagi lakpa mahairoi nupa macha amadi nupi macha punna humudra mukna saruk yakhi hairiba coaching camp haudokpagi thauram aduda Kumbi Sadong Upper Primary School ki headmaster su oiriba National Teacher Awardee Khangembam Indra Kumar, Manipur Amateur Kho-Kho Association ki General Secretary M Madhusudon, Vice President K Budhi, retired SSB Kabaddi ki national player sing amadi atai maru oiba miyoi kayana saruk yaduna pangthoki hairi. Hauzik loisilakpada maru oiba pau amuk hana thamjari. Buffer zone oina lariba kuki gi lamsing fauduna Siroi Lili Festival lakpa maitai nupa natraga nupi amata lemna thaba yaroi haina kuki gi luching bani haisaba pauza khobguite na haikre pauza khobguite gi mathakta Churachandpur police ne FIR lokhatkre mahakpu fanana bathiba haukre yumthangnari ba state ki police sing da su pau pikre Manipur Laingak na ngarang laukiba warep amada Manipur da hauzik leiriba apunba Village Defense Force BDF ki sanction post asigi thabak tawbagi matam lakliba inkum ja lising ani ga sukna kunga taruk ki March 13 fauba sangdokpada ayaba pikre Amadi migi awaba mateng pangbagi mingda Regional Institute of Medical Sciences ki staff single lautu naraga logi wangbada I lalon ba mioi ani KSA gi thomi singna fagat pangamtre ISCOM media gi prime time Manipuri news matang swai se loisinjare Manipur amadi malem gi tongan ba mafam singda thokliba I pau sing gi damak ISCOM media bu mityeng taduna leibiu